ꯑꯗꯨꯝ ꯑꯣꯏꯔꯣꯏꯗꯕꯗ ꯐꯅꯦꯛ ꯁꯦꯠꯂꯣ ꯈꯣꯠꯂꯣ ꯑꯗꯨꯒ ꯊꯦꯡꯅꯔꯦ ꯇ꯭ꯔꯥꯟꯁ ꯌꯦꯡꯉꯛꯄꯁꯦ ꯑꯩꯈꯣꯏꯅ ꯏꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯈꯔ ꯑꯋꯥꯗꯤ ꯋꯥꯕ ꯅꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯃꯇꯝ ꯈꯔ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕꯗꯤ ꯊꯦꯡꯅꯗꯦ ꯊꯦꯡꯅꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕ ꯑꯗꯩꯗꯤ ꯐꯖꯔꯕꯅꯦ ꯌꯥꯝꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯔꯤꯅꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯋꯥꯍꯩꯁꯦ ꯆꯨꯝꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯕꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯑꯩꯅ ꯇꯧꯕ ꯉꯝꯗꯕꯗꯣ ꯁꯤꯗꯤ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯅ ꯋꯥꯈꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯁꯥꯔ ꯁꯣꯝꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯅꯨꯃꯤꯠ 12, 13, 15, 18 days ꯐꯥꯔꯦꯀꯣ? ꯑꯣꯀꯦ, ꯑꯗꯨꯗꯤ ꯑꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯑꯣꯄꯟ ꯊꯝꯃꯁꯦ. ꯍꯣꯏ ꯁꯥꯔ. ꯁꯤꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯇꯤꯡꯅ ꯐꯝꯕꯤꯌꯨꯕ. ꯑꯣꯜꯃꯣꯁ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ, ꯀꯩꯁꯨ ꯇꯥꯔꯛꯀꯗꯕ ꯈꯣꯠꯂꯛꯀꯗꯕ ꯅꯞꯁꯜꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦꯕꯀꯣ. ꯈꯤꯇꯪ ꯆꯤꯟꯕꯥꯟ ꯀꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯆꯤꯡ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯈꯤꯇꯪ ꯍꯝꯕ꯭ꯔꯨꯁꯦ ꯇꯞ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯏꯁꯤꯡ ꯆꯣꯠꯂꯒꯀꯣ. ꯑꯗꯨꯒ ꯉꯥꯡꯂꯤ ꯂꯩꯕ ꯃꯐꯝꯁꯦ ꯄꯨꯔꯥ ꯑꯣꯏꯁꯟꯈꯤꯕꯁꯦ ꯃꯣꯂꯣꯝ ꯇꯩꯕꯤꯔꯣ. ꯁꯤꯒꯤ ꯗꯥꯛꯀꯤ ꯃꯣꯂꯣꯝ ꯍꯌꯦꯡ ꯗꯥꯛ ꯇꯥꯗꯅꯕ ꯀꯩ ꯇꯩꯁꯤꯒꯦꯗꯣ ꯈꯟꯅꯔꯁꯤꯀꯣ. ꯁꯣ ꯃꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯇꯥꯅꯕ ꯅꯪ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯥꯏꯔꯛꯎꯀꯣ. ꯍꯥꯏꯗꯤ ꯅꯪ ꯁꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯒꯦ ꯈꯟꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯀꯨꯏꯕꯗꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯜꯂꯦ. ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯅꯪ ꯍꯥꯏꯗꯤ ꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯅꯠꯇ꯭ꯔꯣ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯀꯣꯟꯅ ꯇꯧꯔꯛꯄ ꯆꯦꯟꯖ ꯂꯥꯛꯄ ꯅꯠꯇꯦꯕ? ꯅꯠꯇꯦ ꯁꯥꯔ. ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ? ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯁꯥꯔ. ꯑꯣꯀꯦ. ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯣꯞ ꯁꯔꯖꯔꯤꯒꯤ ꯃꯇꯥꯡꯗ ꯂꯩꯇ꯭ꯔꯤꯕ ꯅꯣꯂꯦꯖꯇꯣ ꯂꯩꯇ꯭ꯔꯤꯕ? ꯑꯗꯨ ꯃꯇꯝꯗꯗꯤ ꯁꯤꯒꯨꯝꯕꯒꯤ ꯇꯣꯞ ꯁꯔꯖꯔꯤ ꯅꯣꯂꯦꯖꯁꯦ ꯂꯩꯇꯦ. ꯑꯩꯅ ꯈꯪꯉꯛꯄꯁꯦ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯪꯉꯦꯕ. ꯑꯗꯒꯤ ꯇꯧꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯉꯝꯗꯕ. ꯑꯗꯣ ꯍꯟꯗꯛꯇꯤ ꯉꯝꯃꯦ. ꯑꯣꯀꯦ. ꯑꯗꯨ ꯀꯥꯏꯗꯒꯤ ꯈꯪꯉꯤ? ꯃꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯈꯪꯉꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯒꯨꯝꯕꯗꯒꯤ ꯈꯪꯉꯛꯄ꯭ꯔꯥ? ꯃꯤꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯈꯪꯉꯤ. ꯃꯤꯒꯤ ꯊ꯭ꯔꯨꯗ, ꯃꯅꯤꯄꯨꯔꯗ ꯃꯤ ꯑꯇꯩ ꯇꯧꯅꯩ ꯍꯥꯏꯕꯗꯒꯤ ꯈꯪꯉꯛꯄꯅꯦꯕ? ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯑꯃ ꯇꯧꯔꯛꯄꯗ ꯑꯗꯨꯗꯒꯤ ꯈꯪꯉꯛꯄ. ꯑꯣꯀꯦ. ꯑꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯀꯥꯟꯗꯅꯦ ꯋꯥꯈꯟꯗ ꯑꯀꯤꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕ ꯑꯃ ꯇꯧꯗꯔꯦ, ꯁꯤ ꯇꯧꯕ ꯍꯣꯏ, ꯌꯥꯏ. ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯗꯤ ꯌꯥꯝ ꯀꯤꯕ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗ. ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯏꯁꯥꯗ ꯍꯧꯒꯠꯄ ꯈꯣꯠꯄ ꯉꯝꯕꯗꯩꯗꯤ ꯀꯩꯝ ꯀꯤꯗ꯭ꯔꯦ. ꯑꯣꯀꯦ. ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯌꯥꯝ ꯄꯦꯟꯐꯨꯜ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯄꯦꯟꯐꯨල් ꯑꯣꯏꯕ, ꯑꯋꯥꯕ ꯅꯥꯕ ꯑꯣꯏꯕ꯭ꯔꯕ? ꯑꯋꯥꯕꯗꯤ ꯑꯣꯏꯗꯦ. ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠ, ꯃꯊꯪ ꯅꯨꯃꯤꯠ 2-3 ꯁꯨꯕ? ꯅꯨꯃꯤꯠ 2ꯗꯒꯤ ꯑꯗꯨꯝ ꯅꯥꯕ ꯍꯧꯈꯤꯗ꯭ꯔꯦ. ꯅꯣꯡꯃ 2ꯗꯨꯗꯤ ꯅꯥꯔꯝꯃꯦꯕ. ꯑꯗꯨꯝ ꯅꯨꯃꯤꯠ 3 ꯁꯨꯕꯗꯩꯗꯤ ꯑꯗꯣ ꯅꯥꯕ ꯑꯍꯥꯟꯕ ꯀꯥꯏꯅ ꯅꯣꯡ ꯅꯤꯅꯤ ꯅꯥꯕꯗꯣ ꯑꯗꯨꯝ ꯄꯦꯟ ꯀꯤꯂꯔ ꯍꯤꯗꯥꯛ ꯀꯥꯞꯄ, ꯒꯨꯂꯤ ꯆꯥꯕꯗꯨꯅ ꯑꯗꯨꯝ ꯐꯗꯕ ꯉꯝꯕ꯭ꯔꯥ? ꯉꯝꯃꯦ ꯌꯥꯝ ꯑꯗꯨꯕꯨꯗꯤ. ꯋꯥꯕ ꯑꯣꯏꯕ꯭ꯔꯥ? ꯑꯣꯏꯗꯦ ꯑꯗꯨꯕꯨꯗꯤ. ꯑꯣꯏꯗꯦꯕꯀꯣ. ꯑꯗꯨꯗꯤ ꯅꯪ ꯃꯨꯚꯃꯦꯟ ꯀꯩꯀꯥꯁꯦ ꯃꯤꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯎꯋꯦ. ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯀꯌꯥꯝ ꯂꯦꯡꯕ ꯉꯝꯅꯤ, ꯅꯁꯥꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ? ꯑꯗꯨꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯃꯤ ꯑꯇꯩꯗ ꯅꯣꯂꯦꯖ ꯂꯩꯅꯕ ꯅꯪ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ. ꯅꯣꯡꯃꯗꯨꯕꯨꯗꯤ ꯉꯝꯗꯦꯕꯀꯣ. ꯑꯗ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯗꯨꯝ ꯍꯧꯒꯠꯄ, ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯉꯝꯃꯦ ꯁꯥꯔ. ꯑꯗꯨꯒ ꯌꯨꯝꯗ ꯍꯧꯖꯤꯛ ꯍꯞꯇꯥ 1-2 ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯁꯦꯀꯣ, ꯁꯤꯗ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ? ꯑꯣꯄꯔꯦꯁꯟ ꯇꯧꯔꯦꯅ ꯊꯕꯥꯛꯁꯦ ꯌꯥꯝ ꯐꯥꯖꯤꯜꯂꯒ ꯂꯩꯕꯒꯤ ꯈꯨꯠ ꯁꯥ ꯂꯦꯡ ꯌꯥꯗꯕ ꯑꯣꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯗꯨꯗꯤ ꯑꯣꯏꯗꯦ. ꯅꯨꯃꯤꯠ 1-2ꯗꯩ ꯑꯗꯨꯝ ꯉꯝꯃꯦꯗ. ꯑꯗꯨꯗꯤ ꯏꯊꯟꯗ ꯍꯧꯒꯠꯄ ꯈꯣꯠꯄ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯪꯒꯤ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯇꯧꯕꯀꯣ? ꯉꯝꯃꯦ. ꯑꯗꯨꯕꯨꯗꯤ ꯍꯣꯏ, ꯌꯥꯝꯅ ꯃꯨꯚꯃꯦꯟ ꯇꯧꯗ꯭ꯔꯒꯁꯨꯀꯣ. ꯑꯗꯨꯝ ꯃꯔꯛ ꯇꯧꯔꯒꯁꯨ ꯏꯁꯥꯒꯤ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ, ꯃꯄꯥꯟ ꯊꯣꯛꯄ ꯃꯨꯚꯃꯦꯟꯗꯤ ꯑꯗꯨꯝ ꯉꯝꯃꯦ ꯁꯥꯔ. ꯑꯗꯨꯗꯤ ꯑꯋꯥꯕꯗꯤ ꯑꯣꯏꯗꯦ. ꯑꯣꯀꯦ. ꯑꯗꯣ ꯍꯧꯖꯤꯛ ꯅꯪꯒꯤ ꯁꯦꯞꯇꯤ ꯐꯖꯅ ꯇꯥꯔꯦꯀꯣ? ꯍꯣꯏ ꯁꯥꯔ. ꯑꯁꯤꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯥꯅꯤ ꯈꯜꯂꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯌꯥꯝꯕ ꯃꯤꯒꯤ ꯑꯗꯨꯝ ꯎꯕꯗ? ꯑꯍꯥꯟꯕ ꯃꯤ ꯎꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯕ ꯁꯣꯏꯅꯕ ꯌꯥꯝ ꯎꯕ ꯀꯥꯟꯗ ꯑꯩ ꯄꯥꯈꯠꯂꯦꯕ. ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯔꯤꯖꯟꯁꯦꯅ. ꯑꯗꯣ ꯌꯦꯡꯀꯥꯟꯗ ꯔꯤꯖꯟ ꯌꯥꯝ ꯐꯖꯔꯝꯃꯦ. ꯑꯗꯨꯝ ꯃꯔꯛꯇ ꯁꯣꯏꯅꯕ ꯎꯔꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ? ꯑꯗꯨꯝ ꯁꯣꯏꯅ ꯎꯕꯁꯦ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯂꯣꯏꯔꯒ ꯇꯣꯡꯊꯣꯛꯄ, ꯑꯗꯩ ꯁꯒꯥꯛꯇ ꯍꯦꯟꯗꯣꯛꯄꯒꯨꯝꯕ. ꯁ꯭ꯋꯥꯏꯗ ꯈꯔ ꯑꯇꯣꯡꯕ ꯂꯩꯍꯧꯕꯀꯣ? ꯑꯗꯩꯗꯤ ꯊꯕꯥꯛ ꯁ꯭ꯋꯥꯏꯗꯁꯨ ꯇꯣꯡꯕ ꯑꯗꯨꯝ ꯊꯦꯡꯅꯕꯗꯣ. ꯃꯌꯥꯏꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯤꯔꯥ? ꯁ꯭ꯋꯥꯏꯗ ꯇꯣꯡꯕ, ꯑꯗꯨꯒ ꯀꯨꯁꯟꯕ, ꯗꯥꯛꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯗꯣ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕꯗꯣ ꯈꯣꯠꯄꯩ ꯃꯃꯤ ꯌꯥꯝ ꯎꯕꯗꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯣꯏꯒꯗ꯭ꯔꯥꯅ ꯄꯥꯈꯠꯄ, ꯑꯀꯤꯕꯗꯣ ꯂꯩꯕ. ꯍꯧꯖꯤꯛ ꯏꯔꯨ ꯂꯨꯕ ꯍꯧꯔꯕ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯅ? ꯑꯩ ꯐꯨꯜꯗꯤ ꯂꯨꯗꯦ, ꯍꯥꯞꯇꯤ ꯍꯧꯔꯦ ꯁꯥꯔ.
ꯑꯣꯀꯦ ꯑꯁꯤꯗꯤ ꯆꯣꯠꯇ꯭ꯔꯤꯑꯕꯀꯣ ꯆꯣꯠꯇ꯭ꯔꯤ ꯑꯗꯨ ꯉꯁꯤ ꯍꯌꯦꯡꯗꯗꯤ ꯑꯗꯨꯝ ꯍꯧꯕꯤꯔꯣꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯀꯟꯅ ꯔꯕ ꯇꯧꯔꯨꯅꯣ ꯍꯣꯏ ꯇꯥꯋꯦꯜ ꯀꯩꯀꯥꯅ ꯔꯕ ꯇꯧꯒꯅꯨ ꯖꯁ ꯍꯥꯏꯅ ꯇꯆ ꯇꯧꯔꯒ ꯅꯞꯇꯪ ꯅꯞꯊꯣꯛꯑꯣꯕꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯃꯣꯂꯣꯝ ꯇꯩꯕ ꯀꯥꯎꯔꯣꯏꯗꯕ ꯗꯥꯛꯀꯤ ꯃꯣꯂꯣꯝ ꯑꯃꯁꯨ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯑꯣꯀꯦ ꯑꯇꯩ ꯅꯪꯒꯤ ꯇ꯭ꯔꯥꯟꯁ ꯑꯣꯏꯅ ꯅꯍꯥꯟꯋꯥꯏ ꯁꯨꯝ ꯍꯤꯡꯉꯛꯄꯁꯦꯀꯣ ꯅꯉꯣꯟꯗ ꯀꯩꯀꯩ ꯑꯋꯥꯕ ꯊꯣꯛꯄ ꯌꯥꯎꯏ ꯑꯗꯨ ꯃꯤꯅꯤꯠ ꯑꯃꯅꯤꯗꯪ ꯍꯥꯏꯕꯤꯔꯝꯃꯣ ꯇ꯭ꯔꯥꯟꯁ ꯑꯣꯏꯅ ꯍꯤꯡꯉꯛꯄꯁꯦ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯈꯔ ꯑꯋꯥꯗꯤ ꯋꯥꯕ ꯅꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯃꯇꯝ ꯈꯔ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕꯗꯤ ꯊꯦꯡꯅꯗꯦ ꯑꯗꯨꯝ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯗꯨꯝ ꯂꯩꯗꯅ ꯂꯝꯕꯤ ꯆꯠꯄ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯕ ꯈꯣꯠꯄ ꯑꯣꯏꯔꯣꯏꯗꯕꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯦꯕ ꯊꯦꯡꯅꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯣꯀꯦ ꯏꯟꯈꯠꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯈꯛ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯄꯗꯗꯤ ꯊꯦꯡꯅꯔꯛꯇꯦ ꯑꯣꯀꯦ ꯑꯗꯨꯝ ꯂꯝꯕꯤ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯑꯣꯏꯔꯣꯏꯗꯕꯗ ꯐꯅꯦꯛ ꯁꯦꯠꯂꯣ ꯈꯣꯠꯂꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯒ ꯊꯦꯡꯅꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯁꯤꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯠꯀꯤ ꯂꯥꯏꯟꯒꯤ ꯅꯠꯇꯦꯀꯣ ꯁꯥꯏꯀꯦꯇ꯭ꯔꯤꯁꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯗ ꯁꯤꯒꯤ ꯃꯤꯅ ꯁꯥꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯔꯤꯅꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯋꯥꯍꯩꯁꯦ ꯆꯨꯝꯕ꯭ꯔꯥ ꯁꯥꯔꯤꯔꯕ ꯑꯩꯗꯤ ꯆꯨꯝꯗꯦ ꯑꯩ ꯁꯥꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯄꯣꯛꯄꯗꯒꯤ ꯁꯨꯝ ꯒ꯭ꯌꯥꯟꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯄꯒꯤ ꯃꯁꯥꯒꯤ ꯃꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯪꯁꯨ ꯑꯗꯨꯝ ꯄꯨꯔꯥ ꯍꯣꯏ ꯐꯤꯜ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯋꯦ ꯍꯣꯏ ꯇꯧꯏꯅꯦꯕ ꯅꯨꯄꯤꯒꯤ ꯋꯥꯈꯜꯁꯦ ꯆꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯆꯪꯗꯦꯕ ꯃꯦꯜ ꯑꯣꯏꯅ ꯂꯩꯖꯩꯅꯦꯕ ꯒ꯭ꯌꯥꯟ ꯑꯗꯨꯗꯩꯗꯨꯗ ꯖꯁ ꯅꯪꯒꯤ ꯋꯥꯈꯜꯗꯗꯤ ꯃꯦꯜ ꯑꯣꯏꯅ ꯂꯩꯔꯒ ꯕꯣꯗꯤꯁꯤꯗ ꯑꯄꯥꯝꯗꯕ ꯐꯤꯆꯔ ꯈꯔ ꯌꯥꯎꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯐ꯭ꯂꯦꯛꯆꯦꯁ ꯑꯣꯏꯅꯤꯡꯉꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯅꯨꯄꯥꯗꯁꯨ ꯁꯤ ꯈꯤꯇꯪ ꯒ꯭ꯔꯣ ꯇꯧꯔꯗꯤ ꯒꯥꯏꯅꯣꯀꯣꯃꯦꯁꯇꯤꯌꯥ ꯀꯧꯋꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯍꯩꯅꯗꯕ ꯑꯃ ꯐꯤꯜ ꯇꯧꯔꯤꯅꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯑꯣꯀꯦ ꯑꯗꯨ ꯁꯤꯒꯤꯁꯦ ꯑꯣꯄꯔꯦꯁꯟ ꯇꯣꯞ ꯁꯔꯖꯔꯤ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯀꯌꯥꯝ ꯆꯦꯟꯖ ꯂꯥꯛꯏ ꯅꯨꯡꯉꯥꯏꯕꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯑꯩꯅ ꯇꯧꯕ ꯉꯝꯗꯕꯗꯣ ꯁꯤꯗꯤ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯅ ꯋꯥꯈꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯁꯥꯔ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯧꯕ ꯉꯝꯒꯦꯔꯥ ꯀꯔꯝꯕ ꯃꯇꯝꯗ ꯁꯤ ꯍꯣꯡꯕ ꯉꯝꯒꯦꯔꯥ ꯈꯟꯅ ꯋꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯕꯗꯣ ꯑꯣꯀꯦ ꯑꯗꯨ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯕ꯭ꯔꯤꯗꯦ ꯅꯪꯒꯤ ꯕꯣꯗꯤꯁꯦ ꯅꯪꯅ ꯍꯥꯏꯗꯤ ꯇꯣꯞ ꯁꯔꯖꯔꯤ ꯇꯧꯔꯤꯕ ꯃꯐꯝꯁꯦꯀꯣ ꯑꯁꯤꯁꯦ ꯎꯕꯗ ꯍꯩꯅꯗꯕ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯟꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯇꯧꯗ꯭ꯔꯤꯀꯥꯟꯗꯗꯤ ꯈꯥꯎꯋꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯍꯩꯅꯗꯕ ꯏꯁꯥꯗ ꯑꯣꯀꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯕ ꯀꯣꯏꯁꯟꯅꯦ ꯑꯗꯨꯝ ꯔꯤꯒ꯭ꯔꯦꯠ ꯇꯧꯕꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯂꯩꯇꯦ ꯋꯥꯈꯜꯗ ꯁꯥꯔ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯐꯖꯗꯕ ꯁꯣꯏꯔꯨꯕ ꯑꯗꯨꯝ ꯀꯩꯗꯧꯕꯩ ꯇꯧꯔꯤꯅꯣ ꯀꯥꯏꯅ ꯈꯟꯕ ꯂꯩꯇꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯑꯩꯁꯤ ꯇꯧꯔꯤꯁꯦ ꯑꯩ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯏꯁꯥꯁꯦ ꯐꯖꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯆꯣꯏꯁ ꯑꯣꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯆꯣꯏꯁ ꯍꯥꯏꯔꯁꯨ ꯁꯥꯏꯀꯦꯇ꯭ꯔꯤ ꯗꯣꯛꯇꯔꯒꯤ ꯃꯣꯏꯅ ꯅꯪꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯆꯦꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯪꯅ ꯋꯥꯈꯜ ꯈꯜꯂꯤꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯤꯅꯦ ꯗꯤꯁꯤꯖꯟ ꯂꯧ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯔꯒ ꯅꯪꯅ ꯅꯪꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯇꯧꯕꯅꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯁꯥꯔ ꯑꯣꯀꯦ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯂꯦꯞꯈꯠꯄꯤꯔꯝꯃꯣꯅꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯥꯏꯗ ꯈꯤꯇꯪ ꯇꯔꯟ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯣꯝ ꯑꯩ ꯁꯥꯏꯗꯇꯁꯨ ꯑꯃꯨꯛꯇꯪ ꯇꯔꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯔꯣꯝꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯔꯟ ꯇꯧꯕꯤꯔꯝꯃꯣ ꯖꯁ ꯑꯣꯀꯦ ꯌꯥꯏ ꯌꯥꯝ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯐꯖꯔꯕꯅꯤ ꯌꯥꯝꯅ